National Investigative Agency NIA na All Manipur Working Journalists Union AMWJU President Oidiba Wangkhemcha Samjaibu ayuki pung 10 dagi numidang wairam fauba NIA office ta kauduna mari leinadaba wahang kaya chathakhiba thawongbu yaningdaba phongdoktuna hayeng Manipur gi paumi khudingmakna nongmagi oiba sintha leptuna wakat mifam gi khongjang changsingadawri wakat mifam ase kaisampat leimajam leikai community hall da ayuki pung 10 dagi famba hogani AMWJU gi president pu case amaga mari leinana witness oina wari sasi haiduna ngarang ayuk NIA gi office ta laknaba khangalaki madugi matungina AMWJU president su NIA gi office ta ayuk thungki matam kuina famdana leihalaba matungda NIA hariba case aduga mari leina dabida Manipur gi paumi singi matangda wahang kaya hangki asigumba fiba masida paumi singi ningtamba manghanbaga loinena paumi gi thabakta apanba akaiba pirakpa asibu yaningdaba phongdoktuna ngasi AMWJU Editors Guild Manipur amadi Manipur Hill Journalists Union gi atuba mifam ama phamki mifam aduna NIA bu thawong NIA gi thawong adu bu condemn tawki paumi amada chatkadabali chatnate haiduna India gi Home Minister Manipur gi Governor Manipur gi Chief Minister amadi BJP Manipur gi President memorandum sing pisinki Manipur Working Journalists Union gi President ji NIA na case amaga mari leina witness oina wari sanaji witness oina mari wa ka tajak tage na harakpadagi agasani da chalu matam da ma sumnagi wari sanaba mangondagi information khara lobagi mawong tawrktaba madugi mahutta mental harassment pibagumba ayuki pung 10 dagi wari saje na kaugraga dawangi pung 5 makhai da thadorba wari sabadu su matam sang na kuina matanda phamalaga wa amata haidana kaina thamiba adagi mabu kauriba case ko mari lena manda mawongda paumi gi thabak sta kuthingna mana mawongda wa panghangda hangaga leiba aduna sugumagi film jidi akoi paumi gi ning tambada akoi thabak singda kaiba pibani haina khalaga sugumba thabak thong sing se chatha bidana ba haidana koi je mathang Union Home Minister Governor Chief Minister BJP Manipur ki President sendida ko memorandum sing pisamba lakoni koi si memorandum sing se pisala matungda hayeng sin nongmagi oina di NIA gi thawong si nuai taba pendaba phongdoktana sinthale paga suma thawok sima tung mana amana tobiganu haiba dumba wafam thawkanda hayeng paumi nya punnamak Manipur gi sinthale pakanda wakadi pham bari